Akaswani Imphal Wahengbam Rajesh na pau pajari anbada maruiba pau Raizu sigi singi jila singda hauzik oriba tangdu laita da big film yenglaga Tamenglong jila gi khunja singna Tamenglong Imphal Tamenglong lambida security yaudana satanaba deputy commissioner na khangalakli PM Suryaghar Muft Bijli Yojana ki makhada rooftop solar sinhanaba MSPDCL na me thabu month of solar haina pangthokli amasung sabai hengalapaga mari lenana haksel da pirakliba singnaba sing sem sanabagi damak scientific steering committee on one health ki mifam pangthokre Raizu sigi singi jila singda hauzik oriba tangdu laita da bagi phibam asi yenglaga Tamenglong jila gi khunja singna Tamenglong Imphal Tamenglong lambida security yaudana yari makai chatanaba jila sigi deputy commissioner na khangalakli Tamenglong gi deputy commissioner L Angsim Dangswana thokpa cherol amana hai ana laeng mahi masing tamba amasung tangai phadaba thabak kitamak Imphal Tamenglong lambi sathok sasin tawbada highway asida thamliba security convoy singa loinana chatnaba honagadabani Cherol adun hai mausana thonba khudong thiba thorakpa natana numit khudingi lambi asida security gi akan mangak sel galoinana chathok chasin tawri maram aduna miyamna karigumba lambi asya chatpa tarabasu district police ka paw phaunaraba matung chapiu miyamna district police control room gi telephone number 6909021187 da paw phawirangaba deputy commissioner na khangalakli Mukhyamantri Yumnang Khemchan Upo Mukhyamantri Losi Dikho Nai Delhi ki Embassy of India ki Senior Water Resources ki Specialist Neeraj Galawat amasung PSED ki official singa punna unaduna ngarang Mukhyamantri ki Secretary mifam ama pangthokre mifam aduda Raizu sida water supply system mapangal kangkhananabagi matangda wafam kya khanaki hari Social media da thagal pa warol amada Mukhyamantri na hai akhanaba thoksil thorang kya yatuna amasung miyam punna hona minaduna Raizu sigi sing amasung tampaki mafam punna makta sana thangnaba amasung darkar laiba ising marang kaina phanganabagi matangda mifam aduda kupna wari sanaki Security Force na Kangpokpi jila gi Leilon Wi-Fi khulgi nongchup thamba chingchang paringda phajin kiba miyoi sing phangnaba thi humbagi makha thabak makhata na chathari Manipur Police Control Room na thokpa cherol man hai Security Force kangbu na ngarang Imphal West jilagi lamdeng amasung kamong khulgi singkhongda thi humbagi thabak chathabada khujuklai sing phagalaba khulai sing adudi ball action single barrel nongmai ahum .22 gi pistol ani amasung 9mm pistol mapan ne Amaromda nam haduna sel khaiba amasung ainia da thabak sing chathaba miyoi sing phagatpagi thabakchu makhata na chathari Security Force na ngarang Imphal East lagi fungdong bam mayai laikai dagi RPF PLA gi miyoi ama fare numit asimakta da Central Force na Tenopal jila gi More Police Station gi manung chanba border pillar humbudra tarete gi humbudra mapan gi marakta PLA gi miyoi ama ahum phaki Haukiban nomaijing numita Imphal West jila gi tongan ba mafam dagi KYKL gi miyoi ani phaki numit asimakta da Thawbal jila gi Yaripok Bazar dagi UNLF koireng gi miyoi amasu phaki hari PM Suryaghar Muft Bijli Yojana ki makhada Manipur State Power Distribution Company Limited MSPDCL na me tha asibu month of solar haina pangthokli masi leibak sinba thungbada nungsa gi maisa dagi mai lauba hainabi lehanaba pandamda pangthokpani leibak asigi yumthong koti amagi mathakta rooftop solar system thamnaba pandamda scheme masi ingkumja lisingani kunmari gi February 19 dagi hogibani masina mai gi bill hantanbada natana clean electricity puthoknaba pandamda paikhat kibani Thaurang asigi makhada MSPDCL na Raizu sigi miyamda scheme asigi makhada rooftop solar gi kanaba launaba amadi hiram asigi matangda miyambo hena khanganaba thaurong kya pangtoktuna lagli Jiribam jila gi Babupara amasung Dibong Ukhul jila Kamjong Churachampur Thawbal division gi makhada laiba subdivision sing Imphal Electrical Division 2 3 4 gi makhada laiba mafam singda MSPDCL gi staff singna yum da changduna miyambo rooftop solar gi maramda hena khanganbagi thauram sing pangthokli Raizu gi Public Works Department gi oina electrical amasung mechanical gi contract basis da junior engineer grade 1 da thabak khalaklaba candidate singna tha asigi kunmanga da Imphal gi khuyathong da leba PWD office da report tawranaba bibag asina thadorpa cherol amana khangalakli cherol aduna makhata na hai candidate singna makhoi gi mari lenba che changa loinana chief engineer da acceptance letter pisan gadabani
भारत की फेडरल लॉ ओरिबा PCPNDT एक्ट रूल की मतंग दा नोमगी ओबा राज्य थाकी सेंसिटाइजेशन वर्कशॉप अमंगरांग हाई कोर्ट ऑफ मणिपुर की ऑडिटोरियम दा पांगथोकरे वर्कशॉप अदु मणिपुर जुडिशियल एकेडमी PCNPNDT सेल फैमिली वेलफेयर सर्विसेस स्टेट हेल्थ सोसाइटी अमसुंग नेशनल हेल्थ मिशन मणिपुरना पुन्ना कुसमदुना सिनबने Special Intensive Revision SIR लिसिंगनी कुंतोर की मतंगदा बिष्णुपुर जिला दा लेरिबा सखंगलबा नेशनल अमसुंग स्टेट पॉलिटिकल पार्टी सिंगबा मिफम अमा थासी कुनमाथोइदा डिप्यूटी कमिश्नर की कॉन्फ्रेंस हॉल दा पांगथोलगनी हाइना जिला आसिगी डिप्यूटी कमिश्नर थादोरपा चेरोल अमना खंगलकली ताबिरिबा पावगसी आकाशवाणी इम्फाल देगिनी साबै हेंगलपगा मरी लेनना हक्सेल द पिरकलिबा सिंगनबसिंग सांगादगी लौनगनबा लाइना सिंग थोरकपा मतमदा सेम सानबगिदमक साइंटिफिक स्टीयरिंग कमिटी ऑन वन हेल्थ की मंगारकसुबा मिफम ngarang नई दिल्ली दा पांगथोकरे प्रिंसिपल साइंटिफिक एडवाइजर प्रोफेसर अजय के सुना सभापति ओइदना पांगथोकिबा मिफम अदुदा राज्य अमसुंग इंडियन टेरिटोरी सिंगदा वन हेल्थ गवर्नेंस हेनमा पांगल कंखननबगी मॉडल फ्रेमवर्क पुथोकी हौकिबा चही कया असिदा नेशनल वन हेल्थ मिशन ना सिंगथानिंगाई ओइबा थौरांग कया पाइकक्रे मसिगी मनुंगदा राज्य अमसुंग इंडियन टेरिटोरी सिंगदा वन हेल्थ गवर्नेंस मेकानिज्म कंखननबा मॉडल गवर्नेंस फ्रेमवर्क खेंगतपा सर्विलेंस कंखननबा खुदकी ओइबा हक्सेल सिंगनरपसिंग खंगदोकपना चिंगबा पाइकतली इंडियन प्रीमियर लीग क्रिकेट की मैच अमदंगसी राजस्थान रॉयल्स का लखनऊ सुपर जायंट्स का जयपुर की स्वाईमान सिंह स्टेडियम सानरगनी ngarang चेन्नई की MH चिदंबरम स्टेडियम दा सानकिबा मैच अमदा सनराइजर्स हैदराबाद ना चेन्नई सुपर किंग्स पु विकेट मंगा दा थोइकी यंग इलीट गाइडेंस प्रोग्राम क्लब YIGP ना सिंधना YIGP ग्राउंड सथरकी बतारा तरुक सुबह YIGP ट्रॉफी लिसिंगनी कुंतरकी ngarang सानकिबा अहंबा सेमीफाइनल दा यासल FC नंबोल ना Toke FC Kurkurbu Panjil Ani Amada Toikre Ani Suba Semi-Final da Kha Sanjembam FC na Ngairangbam FC bu Panjil Manga Amada Toiki Mai Palaba Team Ani na Thasi Kuntra Mathoi da final sanagani Ngasi Pongba Pausi Singi Maruiba Pausingi dama Aujik Naorem Victor Lere Victor Thagachari Rajesh Kanglup Anigi Fazinduna Thamkiba Miyoi Singh Thadok Hannaba amasung Tangdu Leitaba Puraknabagi Matangda Church Luchingba Singa Mukhyamantri Yumnam Khemchanga Unakiba Fazin Kiba Naga Taruki Matangda Kuki Inpi Manipurna Sengdorakibagi Pausingna Ngasi Fongnariba Pauchi Ayambagi Maroiba Pausing Oiri Naharogi Thaudangda Kuki Yamasung Naga Anina Fazinduna Thambiriba Hostage Thadok Hannaba Church Kitim Anina Hotnaga Dauri Haina Ahanbe Headline Tauri Pausi Manipur Mail Dasu Ahanbe Headline Tauri Fazin Kiba Naga Sing Thadorak O Haina Kangla Tombida Rally Chatkre Kuki Nupi Singna Khutlai Paiba Lalhoba Singda Sinabani Haina Liangmai Naga Furupki Khunja Amana Phongdokiba Wafam Sanalaibak Pauche da Ahanbe Headline Tauri Amaromda Fazin Kiba Naga Taruk Karam Tauromgani Khangdri Kuki Inpi Manipurgi Maikaidagi Fazin Kiba Miyoi Singh Makoigi Custody da Leite Haina Sengdorakpagi Pau Sangai Express Manipuri Amasung English Edition da Ahanbe Headline Tauri Poknafam Paucheda, UNC na Kuki Singi Machin Thiba Matau Kudombi Tinduna Taklakli, Church Leader Singh Hatkibadu, Kuki Natana Atay Oiroi Haina Ahanbe Headline Tauri, Pausi People's Chronicle Dasu Ahanbe Headline Tauri. National Highway Contratareta Palamba Oil Tanker, Yauna Gari, Chahunga Taramapan Yorakle, Taugi Awat Palaite, Miam na Fanghoroi Matagum Lokshin Biganu Haina, IOCL na Tamlakpa Wafam, Poknafamgi Ahanbalamai da Maroi Bapawin Fongli. Tamenglonggi Deputy Commissioner na District Asigi Khunjasing da Section Warol Phongdorakre Tamenglonggi Miyamna Imphal da Chathok Chachin Taubada Security Convoy ga loina na chatpiu haiba pau Huenlan Paugi Ahanba Headline Tauri Kuki Inpi Manipurgi Total Shutdown da Manipur Lengak na Karisu Taubung Ngamdre Nagaland da Panduna Leirakpa Truck Sing Miwa Tabadagi Thousand Narakle Sanapati District ta Gari Chahung Chamri ga Tara Rom Imphal Yorpong Ngamdana Lairi haiba pau Amasu Pau Chesigi Ahanbalamai da Phongli Census Pangthokpada Ayat Papirak Pasing, Langak na Chairak Pigani Hairabasu, Census Taubalak Pasing, Miam na Boycott Taugani Haiba, Just and Fair Delimitation, JFD na Tamlaki Bawafam, Narogi Taudangi, Anisube Headline Tauri. Church Lusing ba Hum Hakibaga Marilena na Aseng Balanglalang Dil Putopi na ba United Naga Council Taksin Kre Haiba Pau, Hills Hornbill Express ki Ahanbe Headline Tauri. Rajesh.
Thagachari Victor Aroibada Maroiba Pau Raja Sigi Chingi Jila Sing the Housing Oriba Tangdu Later the Bigi Pibam Yanglaga Tamenglong Jilagi Kunja Singna Tamenglong Imphal Tamenglong Lambida Security Yaudana Chatanaba Deputy Commissioner na Kangalagli PM Surya Ghar Mukt Bijli Yojanagi Makada Rooftop Solar Sinhanaba MSPDCL na Me Thabu Man of Solar Haina Pangthokli Amasung Sabai Hengalakpaga Marilena Haksel the Pirak Basing Basing Sem Sanabagidamak Scientific Steering Committee on One Health Kimipam Pangthokre Paulo Jare